ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯋꯥꯕꯒꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯣꯏꯔꯝꯕ ꯐꯖꯨꯔ ꯔꯍꯤꯝ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯆꯦꯟꯅꯕꯒꯤꯗꯃꯛ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯦ꯫ ꯃꯈꯥ ꯇꯥꯅ ꯃꯤꯈꯜ ꯊꯦꯡꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯦꯁꯤꯕꯤ PWG MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯂꯝꯌꯥꯟꯕ ꯈꯨꯃꯟ ꯑꯃꯗꯤ ꯄꯣꯏꯔꯩꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯛꯁ ꯑꯦꯝꯑꯦꯜꯑꯦ ꯐꯖꯨꯔ ꯔꯍꯤꯝꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯅꯥꯎꯅꯨꯄꯥ ꯁꯦꯁꯝ ꯍꯦꯐꯥꯖ ꯎꯗꯤꯟꯒ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯖꯨꯂꯥꯏ 19ꯗ ꯃꯁꯥꯒꯤ ꯒꯥꯔꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 5ꯒꯤ ꯗ꯭ꯔꯒ ꯄꯨꯔꯝꯕꯒꯤ ꯐꯥꯔꯕ ꯃꯇꯨꯡ NDPS ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯌꯦꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯖꯧꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯥꯂꯣꯟ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝꯑꯦꯜꯑꯦ ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯖꯧꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯄꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯕꯥꯜꯇꯦꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ NIA ꯅꯠꯇ꯭ꯔꯒ CBIꯅ ꯊꯤꯖꯤꯟꯗ꯭ꯔꯤꯕ ꯃꯈꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯣꯏ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯌꯦꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯖꯧꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯖꯤꯎꯂꯥꯂꯦꯟꯗ ꯂꯩꯕ ꯃꯥꯎ ꯕꯞꯇꯤꯁ ꯆꯔꯆꯇ ꯄꯥꯡꯊꯣꯛꯈꯤꯕ ꯏꯝꯐꯥꯜ ꯊꯤꯑꯣꯂꯣꯖꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟड ꯂꯨꯃꯤꯅꯔꯤꯒꯤ 10ꯁꯨꯕ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯁꯔꯚꯤꯁꯀꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ MLA ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯧꯃꯤꯁꯤꯡꯗ ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯧꯃꯤꯁꯤꯡ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯄꯥꯝꯕ ꯀꯥꯡꯕꯨꯅꯤ꯫ ꯕꯥꯜꯇꯦ ꯂꯩꯈꯤꯗꯕꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯅꯧꯕ ꯇꯦꯟꯁꯟ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯔꯒ ꯁꯣꯏꯗꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯖꯧꯃꯤꯁꯤꯡꯒ ꯑꯅꯤꯔꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯄꯥꯝꯕꯁꯤꯡ ꯂꯣꯏꯅ ꯂꯩꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯀ ꯐꯝꯃꯤꯟꯅꯗꯨꯅ ꯈꯟꯅꯔꯒ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯁꯤꯡ ꯑꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯉꯝꯂꯣꯏꯗꯕꯁꯤꯡ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯔꯛꯇ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯇꯨꯡ ꯀꯣꯏꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯄꯨꯔꯛꯅꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯉꯥꯛ ꯍꯦꯛ ꯄꯥꯏꯕꯗꯒꯤ ꯍꯧꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡ ꯂꯩꯉꯥꯛꯅ ꯔꯦꯗ ꯖꯣꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡ ꯂꯩꯉꯥꯛꯅ ꯔꯦꯗ ꯖꯣꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯍꯦꯔꯥ ꯀꯕꯨꯏꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯗ꯭ꯔꯒꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯣꯏꯅ ꯃꯃꯥꯡ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕꯗ ꯂꯤꯂꯣꯡ ꯌꯥꯡꯕꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯁꯥꯒꯤ ꯆꯍꯤ 16 ꯁꯨꯔꯕ MD ꯁꯕꯤꯔ ꯑꯍꯃꯗ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ NCB ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯐꯥꯒꯠꯄ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯟꯈꯠꯄꯗꯒꯤ ꯄꯨꯂꯤꯁꯀ ꯃꯨꯛꯅꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯇ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏꯁꯤꯡ ꯁꯧꯒꯠꯄ ꯍꯥꯏꯕꯁꯤ ꯂꯨꯕ ꯁꯤꯡꯅꯕꯅꯤ꯫ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯅꯕ ꯍꯣꯠꯅꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯈꯨꯜꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯔꯦꯗ ꯖꯣꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯔꯦꯗ ꯖꯣꯟꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯣꯇꯣꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤ ꯍꯥꯠꯄꯒꯤ ꯃꯇꯥꯡꯗ ꯀꯥꯁꯃꯤꯔ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁ꯭ꯔꯤꯅꯒꯔ ꯑꯃꯁꯨꯡ ꯅꯣꯔꯊ ꯀꯥꯁꯃꯤꯔꯒꯤ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ US ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯃꯥꯌꯣꯛꯇ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯃꯤꯌꯥꯝꯅ ꯏꯪꯇꯞꯄ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯇꯥꯔꯕꯁꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄ ꯌꯥꯏ ꯈꯟꯕꯗꯒꯤ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯔꯤꯅꯒꯔꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯂꯥꯜ ꯆꯣꯛꯇ ꯄꯨꯜꯂꯒ ꯑꯀꯣꯏꯕꯒꯤ ꯃꯐꯝꯁꯤꯡꯗ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯕ ꯐꯤꯔꯥꯜ ꯑꯃꯁꯨꯡ ꯈꯥꯃꯦꯅꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯄꯥꯏꯔꯒ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯥꯌꯣꯛꯅꯈꯤ꯫
Jammu and Kashmir lengakna section thorang lokhatpa oina hayeng school college sing suti lauthokre hairi lamlaidagi Thawal Dam phawbagi lambi semba howdokre Chief Minister Yumnam Kemsana NH202 gi lamlaidagi Thawal Dam phawbagi lambi semagi thabak howdokhibaga lorena contractor singda lambi ase December tha phawbagi manungda losinaba khangankre Andro constituency ki tongan ba project ya sangatna miyamda khusina kibagi thoramda Chief Minister Kemsana hai sakot thorangda ayat apan piriba sing mari lena bamiyoi sina wakal tangada bani miyamgi sakot thorangda apan bapi haloisi Imphal East District ki Lamlai Bazar dagi Thawal Dam phawba National Highway 202 gi saru wariba Lamlai amadi Andro phawnabagi maru oiba lambi ase Ministry of Donors ki senthang makada Nauna semjanabagi thabak Chief Minister na luchingduna howdokki Andro Assembly constituency gi MLA TH Syam Kumar Lamlai SC gi MLA KH Ibomsa Pungyar SC gi MLA Laiseo Kaiseng Saruk Yadana pangthokiba thoram aduda Chief Minister na hai Moirang Purel Higher Secondary School ase mapung phaba infrastructure lehanbaga lerna athuba matamda matau tawba honaba Education S ki director da khangankre Laliba Metha phawbugi manungda lecturer ki post sanction tawgodariba asida Moirang Purel Higher Secondary School gi yaurgani hanasu thajaba piki Omanda Indian tara mga tongba oil tanker da Kapsillakpada mari Sokle India masa tara mga tongba oil tanker amada attack satharakpada miyoi mari Sokle haina Reuters ki report amana phongdorakle Israel amasung Iran gi marakta nauna akanba mawngda khutthoknarappaga loinana Oman gi hitangpam manakta India masa sing tongba oil tanker aduda attack satharakibani hairi Palau gi flag thetpa skylight kauba oil tanker adu Musandam Peninsula yorokpada attack satharakibani Hiramasi gi matangda Oman gi Maritime Security na social media platform da thagalakpa serol amana hai Mursandam Khasab port manakta oil tanker da attack satarakraba matung crew member kun sapagada mafamda puthorakle karama makal gi khulaina attack satharakibano haibadudi sabsana pankhide Manipur da license kan paiba masing lising ne punitoi saungani pu mari yaure me ahum gi irang matung nauna nongmai license lising taret chani kuntaret issue tauki Houkhre sahi 2023 ge May ahumdagi tholakiba kangluki irang asigi manung sahi adumakki July thadagi sahi asigi February tha fawbada nomai license lising taret chani kuntaret issue tauki nauna issue taukiba am license lising taret chani kuntaret asi tharaga state asida am license holder masing asi puna lising ni punitoi henkre haina fresh na phangba pawgi source amana hairi pawsina makatana haribadi May ahumdagi haurukiba kangluki irang adu Hauzik phawba mapung phana lusinba ngamdana leibada natana law and order gi fibamsu aruba tangkak amada leiribani ing 2023 ge May ahumdagi tholakiba irang aduna hauzik phawba miyoi saniga humdra gi matakta sikre kaya amana mapam khangdana leibagi matakta miyoi lising humphu hena mayum makai thadautuna lanjanaduna relief camp singda IDP oina leiri irang asina maram orega sophisticated weapon kaya misamgi khuta takibani RTI data gi matung inna Kangluki irang thokraba matung ahukhiba sahi ani makairong gi matam asida register arm holder gi masing asi sada 20.58 ke sangde hengatke irang ase hek tholakpadagi police armory dagi lut tawkiba kulai masing ase zawrakna lising taruka kunni adubu state asida PR sasan leiringai matam ing 2025 ki February 12 dagi sahi asegi February mari fawbada police armory dagi lut tawkiba kulai kaya phagat pangamke masiga loinana hairiba matam asida state asida nauna nongmai license issue tawkiba masing ase yamna wangki ing 2023 gi July thadagi sahi asegi February loisilakpa phawbada tongan tonba district singda anawa license issue tawkiba masing ase punna lising taret chani kuntaret yauki nauni issue tawkiba am license lising taret chani kuntaret asi tharaga hauzik phawbada state asida am license holder masing ase punna lising ni punitoi saum nipuga mari sure July 2023 gi mamangdadi Manipur da am license holder ase punna lising kutra manga samaga tara taret phawbadang leramkhibani hairi expert singi matung inade state asida nongmai paiba mi gi masing hangalakpa asina administrative machinery da sauna akaiba kaya lakani hairi retired IAS arkini maina haikibada state asigi khudong tiningai oiba jaga singda miyam ningthina ngak sen mangamdrei masina maram oirega mafam aduda leiriba miyamna
Village security singidamagta license shotgun sing ase launarkibani. State asida government na law and order ase mapung phana ningthina ngak senba ngamdabadagi lairiba phibam asi hena lusilakibani. Tongan ba group singna hinsa ki thawong kaya satharabasu state government na madupumna maksing adu thainanaba rule of law ase mapung phana enforce tawba ngamlibani. Law enforce tawnaba honabada khulai sinaba haibase state ki legitimacy da lei haiki. Opposition ki maike de so am license ki masing leptana hengalak liba asida akan mamawongda criticize tawraduna masina state asida lairiba irang ase hena paktok sauthokna bagi maram ama oigani miyam buning tina nga senba haibasi state government ki mathauni neutral security henganaba amasung ain kana khulai paribasing ase phagatnaba honabagi mahutta nauna am license lising kaya issue tawba asina state asida matam sana laireklaba irang ase makata na satanaba amasung Miyam tangdu laitana hingba ngamdabagi phibam ama mayokna hangani hairi.